ꯃꯅꯤꯄꯨꯔꯁꯦ ꯂꯩꯔꯤꯕ ꯃꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯏꯍꯦ ꯗꯥꯛꯇꯔ ꯃꯣꯁꯤ ꯌꯥꯏꯍꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯆꯠꯄꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ everyone ꯃꯌꯥꯝ ꯑꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯅꯣꯗ ꯉꯁꯤꯁꯦ ꯗꯦꯠ 3 ꯀꯣ ꯀꯩꯅꯣ ꯗꯦꯠ 3ꯅꯦ ꯍꯩꯀꯨꯏ ꯗꯣꯡꯕ ꯑꯗꯨꯗꯣ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗꯣ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯃ ꯀꯩꯅꯣꯗ ꯂꯝꯂꯥꯏꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯂꯝꯂꯥꯏ ꯆꯠꯄꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯤ ꯇꯥꯟꯅꯕ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯑꯗꯨꯗꯣ ꯀꯩ ꯑꯩ ꯎꯠꯂꯒꯦ ꯑꯗꯨꯒ ꯀꯅꯥ ꯊꯦꯡꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯥꯝꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯝꯃꯩ ꯚꯤꯗꯤꯑꯣꯁꯨ ꯅꯝꯒꯗ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯕ꯭ꯂꯣꯛꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯝꯃꯩ ꯚꯤꯗꯤꯑꯣꯗꯨꯁꯨ ꯅꯝꯃꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯑꯗ ꯀꯅꯥ ꯌꯨꯇꯨꯕꯔ ꯀꯅꯥ ꯊꯦꯡꯅꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯊꯦꯡꯅꯔꯕ ꯃꯤꯈꯩꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯀꯩꯅꯣꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯃꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯃꯐꯝꯗꯨꯗ ꯑꯗꯨꯗ ꯃꯐꯝꯗꯨꯒꯤ ꯃꯤ ꯑꯗꯣ ꯀꯌꯥꯝ ꯌꯥꯝꯒꯦꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛꯁꯦ ꯆꯠꯇꯣꯔꯦꯕ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯩ ꯍꯥꯟꯅ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯎꯔꯣꯏ ꯉꯁꯤꯗꯤ ꯃꯥ ꯍꯣꯔꯦꯟ ꯂꯥꯛꯄꯗꯤ ꯌꯥꯏ ꯍꯥꯏ ꯑꯗꯣ ꯀꯩꯅꯣ ꯌꯦꯡꯉꯗꯤ ꯌꯥꯝ ꯑꯗꯨꯗꯤ ꯀꯥꯟꯅꯗꯤ ꯍꯧꯖꯤꯜꯂꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯆꯝꯄ꯭ꯔꯥ ꯄꯤꯔꯦ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯂꯥꯛꯄ ꯌꯥꯔꯗꯤ ꯂꯥꯛꯑꯣ ꯑꯗꯨ ꯃꯌꯥꯝ ꯆꯠꯂꯤꯉꯥꯏ ꯇꯧꯔꯒꯦ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯗꯣꯏꯅꯤꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯧꯔꯒ ꯅꯝꯃꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯁꯦ ꯂꯩꯔꯤꯕ ꯃꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯈꯛꯇꯅꯦ ꯋꯥꯠꯍꯧꯕ ꯑꯩ ꯈꯛꯇꯅꯤꯀꯣ ꯋꯥꯠꯍꯧꯕ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯅꯦ ꯑꯩ ꯈꯛꯇꯅꯤ ꯋꯥꯠꯍꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯐꯅ ꯉꯟꯕ꯭ꯔꯥ ꯈꯟꯖꯕꯅꯤ ꯑꯗꯨꯝ ꯊꯦꯡꯉ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯤ ꯈꯨꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯃꯥꯃ ꯑꯆꯥꯄꯣꯠ ꯈꯔ ꯂꯩ ꯌꯣꯜ ꯂꯥꯛꯐꯕꯖꯥꯅꯤꯗ ꯅꯠꯇꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯕꯗꯤ ꯃꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯁꯥꯡꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯥꯗꯒꯤꯅ ꯁ꯭ꯋꯥꯏꯕꯨ ꯑꯗꯨꯝ ꯄꯨꯔꯥ ꯁꯥꯡꯉꯦ ꯁꯤ ꯇꯥꯟꯅꯗꯣꯏ ꯃꯤꯁꯤꯅꯦ ꯕꯦꯔꯥꯛꯅꯦ ꯀꯥꯗꯣꯏꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄꯅꯦꯕꯀꯣ ꯁꯤꯁꯦ ꯍꯧꯔꯝꯗꯥꯏꯒꯤ ꯍꯧꯗꯣꯛꯄꯒꯤꯅꯦ ꯁꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯍꯤ ꯇꯥꯟꯅꯕ ꯍꯧꯕꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯛꯑꯒꯦ Jadi ini. Jadi sini ham betul apa aja. Jadi kan benar betul. Tapi mau. Hai tahu yang. याद रहे काफी Tapi ya mana ini sih tu nak ibu tahu ke? Tapi mesti nak ham betul lah. आई रहान Lagi tu. Kenapa bayar? Kerai ini dah dalam ya iko make sense bro Tapi bukan tahu terus, ada mungkin lagi. Masa ini terus kok. Ada tu tahu lagi nih Ada ini ya. Aduh kan? Bagi yang kita biasa ada yang nama minta apa? Kamu tu Kangen. Ati mi kucing nama tu apa? Kimia thabo mu leitre. Mi le phong thì đây camera dân mà bố này tiền rồi Kuyam jadi. Leher lah. Dengar ni. Kena yang tak lu ni yo. Ini ini kumai tu ini na. Kui dia bagi ini juga. Aduh. Sahih. Yang ini juga. Aduh, hantar kumai tu ini senang. Yang lain sini ham dah. Situ sih dah. Ini suku dia
làm nay thì mình không nghiệp lúc nào mới rồi mấy em với anh đi support support với xin nào xin này với nào thì channel gì cũng support với mấy em subscribe cũng xin với mấy ada ada ini group tiga lagi lah tahu apa group nama lagi aduh moi thaba mama tu channel gitu apa sih mana ni orang yang ngasih nak suruh nak lagi ada tinggal itu ngai thôi saya kita ini right mai chấp khóc bây giờ nung ai cái nó đã hiện của mới đã cái nó cái phần mới cái nhằm thì nào bây giờ nung ai mà nhằm đúng mà khác tạo ví dụ nào mà kia xin này em phần mới nhé xin này nhé vậy hết đã thương mùi thế vậy hết đi nè ơi Có là cái này không. Phải cho anh nhỉ. Cả bộ cái việc này rồi. Hay ở cái này cũng lên nó thì biết à. mày em mi giờ quý mà thích lại vào về đưa đúng ví dụ như cái này number phần rồi mà làm đi cái tổ này vào ai đó video này bắt được con number đó ở cái mấy giờ học được mấy giờ thì cái video nó chuyển động ra nó chuyển ra hay cái nào đó hay bị gọi chụp khăn ra rồi mày em video sai rồi cái mi giờ cái tiền lẻ dùng hẳn rồi mày em xin ra sai em cái gì mày làm gì rồi गाड़ी हम यहाँ में